ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯃꯆꯥ 3 ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯕꯨꯛꯇ ꯍꯩꯖ꯭ꯔꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯕ꯭ꯂꯨ ꯚꯦꯜ ꯍꯣꯇꯦꯜꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:40 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯄꯨꯔꯣꯏꯕ ꯑꯃ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯄꯨꯛꯀꯤ ꯁꯔꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯣꯏꯔꯥꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯗ ꯅꯝꯕꯔ 10 ꯃꯣꯏꯔꯥꯡ ꯈꯣꯏꯔꯨ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯄꯨꯈ꯭ꯔꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯆꯍꯤ 95 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯄꯤ ꯑꯉꯧ ꯀꯧꯏ꯫ ꯃꯍꯥꯛꯄꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯨꯈ꯭ꯔꯝ ꯑꯣꯡꯕꯤ ꯃꯌꯥꯡꯂꯝꯕꯝ ꯅꯤꯡꯉꯣꯜ ꯄꯦꯝ ꯑꯦꯂꯥꯏꯁ ꯃꯅꯤꯇꯣꯝꯕꯤ ꯀꯧꯏ꯫ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯅ CHC ꯃꯣꯏꯔꯥꯡꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯅꯨꯄꯤ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ 2 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ 1 ꯄꯣꯛꯏ꯫ ꯃꯆꯥꯅꯨꯄꯤ 2 ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯛꯄꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯈꯨꯅꯤꯡꯗ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ 2ꯅ ꯅꯥꯟꯊꯣꯛꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯝꯅꯣꯝ ꯁꯄꯔꯃꯦꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯔꯝꯕꯥꯏꯐꯩꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯕꯤꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗꯒꯤ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃ ꯈꯨꯅꯤꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ 2ꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯆꯦꯜꯂꯤꯕ ꯁꯤꯡꯗꯥ ꯇꯨꯔꯦꯜꯗꯒꯤ ꯄꯨꯔꯛꯄ ꯏꯁꯤꯡ ꯄꯥꯏꯞꯂꯥꯏꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯛꯊꯠꯈꯤꯕꯗꯒꯤ ꯈꯨꯜꯗ ꯏꯁꯤꯡ ꯇꯥꯔꯛꯈꯤꯗꯦ꯫ ꯏꯁꯤꯡ ꯇꯥꯔꯛꯇꯕ ꯃꯐꯝ ꯑꯗꯨ ꯊꯤꯔꯨꯅꯕ ꯑꯃꯁꯨꯡ ꯁꯦꯝꯖꯤꯜꯂꯨꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯣꯏ 3 ꯑꯗꯨ ꯁꯤꯡꯗꯥ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯊꯥꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯣꯔꯕꯥꯟ ꯌꯧꯔꯝꯗꯥꯏꯗ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯔꯅ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥꯡ ꯊꯪꯅ ꯆꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯂꯣꯛꯇ ꯆꯣꯡꯊꯈꯤꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯇꯨꯡꯗ ꯏꯟꯅꯕ ꯃꯈꯣꯏ 2ꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯈꯨꯅꯤꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯅꯥꯟꯊꯣꯛꯍꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯑꯗꯨ ꯀꯣꯟꯁꯥ ꯈꯨꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯑꯗꯨ ꯌꯥꯟꯊꯠꯇꯨꯅ ꯊꯝꯂꯒ ꯁꯦꯝꯕ ꯂꯥꯛꯄ ꯃꯤ ꯍꯥꯠꯅꯅꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯥꯆꯤꯛꯂꯨꯡꯕꯧ ꯆꯋꯥꯡ ꯀꯧꯏ꯫ ꯑꯗꯨꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯪꯋꯥꯜꯂꯥꯛꯕꯧ ꯃꯂꯥꯡꯃꯩ ꯀꯧꯏ꯫ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯨꯡꯂꯦꯝꯕꯧ ꯃꯂꯥꯡꯃꯩꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯇꯨꯡꯗ ꯐꯪꯕ ꯉꯝꯈꯤ꯫ ꯃꯍꯥꯛ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯥꯟꯊꯣꯛꯍꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯣꯅꯣꯟꯕꯧ ꯑꯋꯣꯟꯃꯩ ꯀꯧꯏ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯀꯥꯆꯤꯛꯂꯨꯡꯕꯧ ꯆꯋꯥꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ICUꯗ ꯊꯝꯂꯤ꯫ ꯑꯁꯣꯛꯄꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯗꯨ ꯃꯤꯑꯣꯏ 10ꯒꯤ ꯃꯊꯛꯇ ꯑꯣꯏꯒꯅꯤ꯫ ꯃꯈꯣꯏ ꯑꯌꯥꯝꯕ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯑꯃꯁꯨꯡ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯕꯠꯇꯥꯂꯤꯌꯟ 2 ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯂꯥꯛꯁꯤꯟꯅꯕ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2029 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯜꯍꯧꯕ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯕꯠꯇꯥꯂꯤꯌꯟ 2 ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ꯫ CRPFꯀꯤ ꯑꯈꯟꯅꯕ ꯑꯦꯟꯇꯤ ꯅꯦꯛꯁꯦꯜ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ ꯀꯃꯥꯟꯗꯣ ꯕꯠꯇꯥꯂꯤꯌꯟ ꯐꯣꯔ ꯔꯤꯖꯣꯂꯨꯠ ꯑꯦꯛꯁꯟ ꯀꯣꯕ꯭ꯔꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯅ ꯃꯥꯋꯣꯏꯁꯅ ꯁꯣꯛꯍꯜꯂꯕ ꯏꯟꯗꯤꯌꯥꯒꯤ ꯍꯥꯔꯠꯂꯦꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕꯅꯤ꯫ ꯅꯦꯛꯁꯅꯦꯂꯤꯖꯝ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯕ꯭ꯔꯥ ꯕꯠꯇꯥꯂꯤꯌꯟ 2 ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯇꯔꯦꯇꯦꯖꯤ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯏꯈꯠꯄꯅꯤ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯣꯕ꯭ꯔꯥ ꯕꯠꯇꯥꯂꯤꯌꯟ 2 ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ
ꯃꯄꯨꯡ ꯐꯥꯅ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤꯅ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯂꯣꯟꯂꯨꯞ ꯐꯦꯛꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯍꯜꯂꯤꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯕꯠꯇꯥꯂꯤꯌꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯠꯇꯥꯂꯤꯌꯟ ꯑꯃꯅ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯕꯠꯇꯥꯂꯤꯌꯟ ꯑꯃꯅ ꯑꯁꯥꯝꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯕꯠꯇꯥꯂꯤꯌꯟ ꯑꯅꯤ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁ꯭ꯇꯔꯦꯡꯅ ꯄꯨꯟꯅ ꯄꯥꯔꯁꯣꯅꯦꯜ 138ꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯆꯌꯣꯜ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯒꯅꯤ꯫ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2008-2009ꯗ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯊꯨꯡꯂꯔꯕ ꯃꯇꯨꯡ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥ ꯑꯃꯁꯨ ꯖꯨꯂꯥꯏ ꯑꯃꯁꯨꯡ ꯑꯥꯒꯁꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯃꯔꯅꯥꯊ ꯖꯇ꯭ꯔꯥꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯅꯕ ꯑꯃꯗꯤ ꯏꯪ 2029 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯜꯍꯧꯕ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ, ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥ ꯊꯥꯔꯛꯅꯕ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯃꯔꯝꯗꯝꯗ ꯄꯨꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯁꯪꯀꯥꯏ ꯃꯅꯥꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕ FCIꯒꯤ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯃꯔꯝꯗꯝ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯉꯁꯤ ꯄꯨꯈ꯭ꯔꯦ꯫ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯟꯖꯤꯠ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯦꯟড ꯃꯣꯇꯣꯔꯁ ꯋꯥꯔꯀꯔ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜ ꯃꯩꯇꯩꯅ ꯂꯨꯆꯤꯡꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯍꯛꯆꯥꯡ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯍꯨꯒꯂꯤꯗ ꯉꯁꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯄꯨꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯗ꯭ꯔꯥꯏꯚꯔ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯟꯖꯤꯠ, ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤꯁꯤꯡ, ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯦꯟড ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯃꯣꯝ ꯑꯅꯤꯜ ꯃꯩꯇꯩ, ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯂꯥꯛꯇꯨꯅ ꯅꯤꯇꯤꯁ ꯀꯨꯃꯥꯔꯗ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯇꯨꯡꯗ ꯗ꯭ꯔꯥꯏꯚꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯈꯟꯅꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯍꯥꯞꯂꯒ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔ ꯑꯦꯟড ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯊꯤꯟꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯈꯤꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜꯗ ꯂꯨꯄꯥ 50,000ꯒꯤ ꯁꯦꯟꯐꯝ ꯑꯣꯏꯅ ꯄꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯥꯎꯊ ꯗꯤꯜꯂꯤꯗ ꯂꯩꯕ ꯁꯥꯀꯦꯠꯇ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 4 ꯁꯤꯔꯦ꯫ ꯁꯥꯎꯊ ꯗꯤꯜꯂꯤꯒꯤ ꯁꯥꯀꯦꯠꯇ ꯃꯊꯣꯜ 4 ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯃ ꯅꯤꯡꯈꯥꯏꯕꯗ ꯃꯤꯑꯣꯏ 4 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 10 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ꯫ ꯔꯦꯁꯀ꯭ꯌꯨ ꯋꯥꯔꯀꯔꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ 14 ꯀꯟꯕ ꯉꯝꯈꯤ꯫ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯦꯝꯁꯀꯤ ꯇ꯭ꯔꯣꯃꯥ ꯁꯦꯟꯇꯔꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ 14ꯒꯤ ꯃꯅꯨꯡꯗ 4ꯗꯤ ꯁꯤꯅ ꯄꯨꯈꯠꯂꯛꯂꯦ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯤꯜꯗꯤꯡꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯀꯟꯅꯅꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯣꯀꯦꯜ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯕꯤꯜꯗꯤꯡ ꯁꯥꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯈꯠꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫